Manipur gi inak khullaba culture amasung tradition ase Mapham amadi maong Chana film da puthokpa ngamlabadi Manipuri cinema ase Malem thakta Achouba Mapham ama Kanba Ngamgani haina shaknairaba filmmaker Aribam Shyam Sharma na phongdokkhre wafam ase mamang chahida pangthokhiba 63 suba Cannes Film Festival da isano film ase Cannes Classic oina sakhangkhiba adugi ngasi chahi ama mapung fabuga mari lainana pangthokpa thauram amada mahangna phongdokhibane Manipur State Film Development Society MSFDS na Sinduna Palace Auditorium da pangthokpa thauram aduda isano film ge director su oikiba shaknairaba filmmaker Aribam Shyam Sharma na hai MSFDS na silaga pangthokpa ikai khumnaba utpagi thauram ase isano film khakta da nate masidi Manipur gi inak khullaba culture amasung tradition buso ikai khumnaba utpani haina lawe lamdam asigi fajaraba culture amasung tradition ase Mapham amadi maong Chana film oina puthokpa ngamlabadi aikhogi haisingba kaya ado Malem gi miyamna hena singthanagani loinana Manipuri film ase Malem gi thakta Achouba phida amasu kanba ngamgani Malem gi miyamna ngasidi Manipuri jagoi ase khangdaba leiraktre adubu Manipuri film de masigi thak ase yoba ngamdana leide Manipuri jagoina Malem gi thakta lemjaningai oiba fida ama phangba ngamlaga Manipuri film na sotha hobagi maramde aikhoigi culture amasung tradition ningthina khangdabagi ne lamdam asigi mara taduna leikraba nat amasung chanabi ningthina khangdaba haibase aikhoigi asolbane Layoi kraba ipa ipu singna thambiram liba khudol ase ngasigi mirolna ngakpa ngamdrabade tongi mirol de kari oihogani haibase khanba mathau tai maram aduna aikhoigi nat amasung chanabi miraiba tawdana lamdam ase masak khangna film tawse madu oirabadi Malem gi thakta singthaningai oiba film kaya puthokpa ngamgani haina mahangna phongdokhe Aribam Shyam Sharma na makhatana hai isana wasi official selection oina Cannes da anira utkre masi India gi oina di atangpane aduga North East State ki oina classic film gi lemjaningai oiraba fida ase isana na ahanbane isana na ngasi Malem gi thakta fangliba fida ase artist crew member amade credit line de yaudaba miyoi kayana angamba thakta kathokhiba adugi mahai hainasu mahangna makhatana phongdokhe Manipur lenga ki additional chief engineer MH Khan amasung art and culture commissioner M Joy yauna pangthokhiba thauram adu houdringai maoinana isana film ge cast crew amadi restoration team bu ikai khumnaba utpo oina red carpet chatpage khudong chaba pikhe tungda isano film asi utuna mideng tahanke ngasi utliba film asi isano da cinematographer oikiba lekhedraba irom maipake imong manungda mateng pangnabagi damak fundraiser oina su pangthokpani Victory ba masigi yang kidrabam yang no Puthoklabadi Manipuri dance masi prithvi pumbna sakhangi Manipuri film di kali sakhangoi do ai hybrid challenge makhalamani akoina wajibadagi akoina ulpangamdabadagi akoina Manipuri gi akogi leisure ba saktam se root ase masi akoi matik chana khangdabadagi masi ulpangamdabani example hai ba boina namjeri ba si laira on the base of film laira wagi saktam ji karino hai ba si akoina ulpangamdaba lepak mayamda akogi ashon bani alugi material ji chapchan le belaba akogi tradition ngakna aina culture ni tatna haijari bisi araibility asna ko de film ba present se ko na ngakna chatra de future da mo present tawdolmi